खुरमजरी मियंग ताबिरिब सिमुतरान ओचरी असि मरु बपावदा सखंग दबसिन फाजन किबा मिय मरि थादोरक्रे कंगला तोंबिदगी अतोप मिय अनि अमुक फाजन क्रे मणिपुर सरकार चिंगी मियाम अमसुंग चिंगी मफम सिंगु मिराय बिरे हाबसी युमफम याउदबा अरानबा वाफम नि हाइना डिप्टी स्पीकर प्रेसो सिब्रेना फोंदोक्रे अमदी म्यांमार अमसुंग बांग्लादेश तगी याउना थिएटर ग्रुप निपाना सरुग यादुना अहम सुबा पुंदोम प्रोजेन रो थिएटर फेस्टिवल पैलेस कंपाउंड लेबा महाराष्ट्र चंद्र कीर्ति ऑडिटोरियम दा हौक्रे मपोंग पाउ पिजरी PWD की मोहरी अमा याउना मियोय मरी सखंदब सिंगना चरकिबे तांग तरामा थोइदा सिंगदा दामदगी फाकिबा दु ngara नुमिदांग थादोकलमले मखोय मरी अदुदी मोहरी ओइबा सरांथम इंगो सिंगा जही यांखै गनि थोइ मालोमदगी PWD की मोहरी इंचार्ज ओइबा अंगोम पटेल जही यांखै ग मंगा ओरिपो बाबुथोंग थौबालदगी JCB की ड्राइवर ओइबा आनंद सिंगा जही कुन ग मंगा अमदी वांगुदगी दोजर ड्राइवर GTS जही कुंट्रानी ISTV न्यूज दा अंगोम पटेल ग उनरुबदा ngara नुमिदांग पुंग निपांगा मिनिट कुंट्रा रोम चप मतमदा सखंदब सिंग अदुना खोंगा पाता लेबा स्टोन क्रशर अमगी मनाक्ता मखोय सिंग थादोकलमबनी जनवरी की तांग 13 की अयु पुंग 10 रोम ताबा मतमदा सिंगदा दाम की मनाक्ता थबक शूटिंगैदा सखंदब सिंग अदुना मखोयबो फारगा चिंगलमबिदा खोंग किलोमीटर 4-5 रोम चलहलब मतुंगदा लोकचप अमदा थमके हारी निमित मंगानी मखोयना फाजिनुना थंबा अदुदा फुबा चेबा अमता तौखिदे चाक इसिंग निंथिना पिजेदुना थमके मखोयगी लेफम अदुदगी ngarang numit तारकपा मतमदा ममित पुनसिंदुना शक्तिमान अमदा हापतुना पुरकलबा मतुंगदा मफम अमदगी मारुति वैन अमदा अमुक मखोय मरी पुदुना लाक्लबा मतुंग खोंगामपाट की स्टोन क्रशर अमगी मनाक्ता थादोकलबनी हाइखि मखोयबु करिगिदमक्ता फारुबनो हाबदु चपसाबा खंगदे हाइना फोंदोरली नुंगालगा अमुक पुखलगा जंगनदा खोजे अदु यारकना लेरगा यानबा अम पोरकबा मतुंगदा अखोयबु नुंसिबिदना अखोय ngarang वैंगी स्टोन कैसे थादोक पे हमें कोई पुंग निपान खाई खरी हेल्प पता है अदु आइन अरोय बेदा वैन हाजे निंगे बेसी सिंगी खोइना सोर नोमो तांजे बाय खोइसिबो मतुंग फाबी चबिगन खुबिगन अमन हाबिगन हाइना हाजे अमरोमदा ngara नुमिदांग पुंग 8 रोम ताबा मतमदा सखंदब खुलाय पाइबसिंगना लंबी सेंबा लेबर अनि कंगला तोंबिदा लेबा थबक सुफमदगी फाक्रे मखोय सिंग अदुदी थोंगाम सांता जैनि फुगमंगा अपोपा TS मोरांग थौबाल अथोपम अवांग लकाइदगिनी अतोपा अमना बाइबम तोंबसिंगा जै कुंठागा मंगा अपोपा S मंगी सिंगा नेप्रा कंपनी थौबालदगिनी ngara नुमिदांग अंगांगबा मचुगी वैन अमदा लापा खुलाय पाइबा मिय अहुमना मखोय अनि फादनु पुखिबनी सिनमी फाखिबगा मदी लेनेना कंगला तोंबी एरियादा सिक्युरिटी ना मखोय बुकननबा अकनबा थबक लौखत्रे मखोय अनिबु कनाना फाखिबनो हाबा चपसाबा खंबंगमद्री मणिपुर सरकार चिंगी मियाम अमसुंग चिंगी मफम सिंगबु मिराय बिरे अमसुंग मियेंग चंगबिद्रे हाइबा असि युमफम याउदबा आरामबा वाफमनि हाइना डिप्टी स्पीकर प्रेसो सिमरेना चिंगाई केंद्रगी मनुंग चनबा CI विलेज कुनौदा 55 सुबा यंग राफाई जनरल कॉन्फ्रेंस कम स्पोर्ट्स मीट औदोपगी थरमदा हाइख्रे थासगी कुनिथोय फावबा चथगदबा कॉन्फ्रेंस असि हौदोपगी थरमदा लमदम अदोमगी सकनारबा मियोय क्याना सरुयाखि प्रेसो सिमरेना मखाताना हाइखिबदा इसा इसागी हौरफम असि कैदोंगैदा काउथोलोइदबनी ngasi miyamna thengnariba pamdaba thodo wathok asigi hौरफमदी इसागी कल्चर अमदी आइडेंटिटी अदु काउथोपदगिनी हाइखि खौचर असigi सरuk ama oina food security act ki makhada asingba miyoy singda kanaba fangananaba ukrugi mini secretariat official ga unaduna yengsiminaki January gi kun fauba form loduna kendra asigi punna yum lising kunthama thoida ek asigi makhada kanaba fangnanaba pandam thamle haina bahangna phongdokhi Myanmar अमसुंग बांग्लादेश तगी याउना थिएटर ग्रुप निपाना सरुग यादुना अहम सुबा पुंदोंगम ब्रोजेंड्रो थिएटर फेस्टिवल पैलेस कंपाउंड लेबा महाराष्ट्र चंद्र कीर्ति ऑडिटोरियम द हौक्रे खुंदोंगम ब्रोजेंड्रो कल्चरल ट्रस्ट अमदी डिपार्टमेंट ऑफ आर्ट एंड कल्चर न सिनबा फेस्टिवल असगी हौदोपगी थरमदा एजुकेशन मिनिस्टर M ओकेंड्रो आर्ट एंड कल्चर की कमिश्नर आगे निमाय सरुया के फेस्टिवल असगा मरी लेना सोवेनर अमसु फोंके Theatre for Peace and Friendship have team the Jathagadariba Festival Asida Mapalamdagi Theatre Group Sing Saruyabadanatana Ukurul Amadi Kabuyi Theatre Group Anisu Saruyari Tarongamari Lenana Minister Okendrona Masala Kidraba Matung Damio Edugi Apambadu Makachatana Honabasi Yamna Fay State Asida Kundaminariba Kangup Singi Apunba platform da Punsinduna Saruk Yaminanba Asina Hena Nushinaba Purakpangamgani Haiki Kara Kautopadona the Quigiliba art form Sekara Kitang Kuman Chausin the Vadona, Lerpa Tanjasita, Smaina, Trust, Namasung, Department of Art and Culture, and Kusam Nabi Pantopuche, Yaki, Sagi Mai, the Sukimati,
Simbiriba ni Makotobi Malkango Commissioner Dr. R.K. Nimaina Lekitaba Kundong Projendro Manipuri Maming Lereba playwright Amani India da Manipuri theatre asi hena thak wangananaba punna honasi haiki Tungda Festival asigi ahobo numita Romeo Theatre gi bo interview utki aduga Banyan Repertory Theatre gi mock assembly utkani Nupi Sanaroi Fuba Coast Dinkuga Manipur Amateur Boxing Association ga makal amatagi mari leinade haina ngasi association gi secretary Khoibi Salamna Manipur Press Tapta Pangthopa Pawmisinga unabada phongdokre mana makhata na haikibada Mabana Sinba Tournament ta Mahapu Coast ena logdaba haina association gi executive council gi mifamda warep laure haiki Dinkuna Manipur da halakiba asi saigi coast ena lakibani haina phongdokhi Amuana Manipur Amateur Boxing Association Makada, the Manipur State Kangalava, National Chanabagi, a special coaching camp, residential and residential coaching Chimba, Pibu Matanda, Mabu Akuna, Part Lahunbugi, Mamma Daito Bigugi, Bafan Chiba Kushukun Tamoyana, a decision of the NG Dinkuna Sanare Nupi Macha Home Tamtina Fukiba Tawang Adubu Manipur Alliance for Child Rights na Kanayaning the Wafondo Cray. Dinkugi Matakta Matik Java Dandi Pibagalina Nupi Machasing Aduda Matik Java Compensation Pinanaba Sports Authority of India Amadi State Authority na Tarang Togodabani. Amarom da Jumirong the Leba San Anthony English School Matakta Complaint Case Ama Manipur Commission for Protection of Child Rights na Lanka Cray Hairi. Sanaroi Furubagi Dama Coast Dinku Tabotagi suspend Taukre Ngasi Sai Sa Kumalapak Tapangtokiba Paumisinga Unabada Sai Sa Kumalapak Center in charge Elibum Chana Haikibada Saigi Director General JJ Thompson Gi Pautamatung ina Sai Infagi Director Sanjoy Sasatwat na suspension order asi Tokibani Hairi Mana Makata na Haikibada Tokiba Todo Dugi Matanda Sai authority na Tumina Lesin Manate Todo Tokibanumit Adudaleba Hostel Gi Warden E Ngantoi Luang Cha Amadi El Tazama Bigi Mataktasu Tizimagi Tabak Chathari Soktuna Hospital the Laka Nariba Nupi Macha Adugi Pang Bayaba Mateng Pang Li Habawa from Tamki. We have a best clinic season standard Tamaga, which is treatment, Nasibo Chathari, Atam Chathana Sinjal Lanzi. Sign at we have an TCD. I center in SARS or Nasim from Zidi, I on Haitara, one a side Tongbaya port to the Lakigin reimbursement levy are the Kologani, Hosiku and the present situation say that do report later, Sutimanum Mayamam. Dr. Kishan Amasumaki staff and Hatkibagamadi Lena Ngasi Patiala House, New Delhi CBI Special Quota, Aroberai Lautona Navagi hearing. Pangthokidre Justice V.K. Guptana official oiba khongchat ama chatkibana maram oiduna thasi kumangada oina pangtholagani case asida chenariba Hobson Ningshan ngasisu mausagum court puthoki hairi Bharat Sarkar Manipur Sarkar amadi Indo-Myanmar Chamber of Commerce Mumbai na sinduna India Product So ngarangdagi Mandle da hokre haudopagi thoromda Mandle region gi Minister for Development Affairs U Ungmung Parliamentary Secretary Victor Kaising MLA Y Surchandra MLA Yamthong Haukep MLA Fazur Rahim Myanmar da lebe India gi Ambassador Gautam Mukhopadhyay India gi Consul General Dr. Madan Mohan Sethi Saruyaki Product Show Asida Manipur gi oina official businessman entrepreneur amadi exhibitor punna delegate Nifu Marina Saruyadi Manipur State Museum Department asu Manipur Cultural Heritage Utpa exhibition amasu pangtholi Ningtham Thamatam Oibana Miamna Ising Fangadabagi Awabaka Mayuk Naringaida Uripo Kendra Manung Chamba Chakrikom Haubizam Tauramba Mamang Lekai Amasung Kwai Brahmapur Gimapam Karada Yum Kuntramuki Akoibagi Fibam Sing Ayu Amasung Nuntilda Ising Ichawi Awaba Mayuk Nari Hariba Mapam Asida Lady Banala Sing Asi Naga Turel the Takigadavani Marile Nevisina Nintina Yang Sindabadagi Nala Sing Asi Funjin Kibana Maram Oiduna Ising Tumjin Bagi Awaba Asi Mayuk Nabanihaina Nupiamana Fundurali Nung tada su ising je adum chumang da kai de yumbo sang dore du ising je am thin thin thum mani na ko je lebam sabam su khang dre dum ayuki nung dang ge dum thum le re dum amari le na sing nam ta kha chuna ningsem bina ba January gi tang tarama panda malem gi lebak sing da pangto na ba World Religion Day na lakpada chakot pa ing tapa punsi nung sang ba amadi hiram kudimakta wata pa da ba binabo oira sanu haina Southeast Asia Cultural Organization Sikona ya proposal piragli loinana numit asina lakpada sitharura ba loan inat amadi lining na chingba hingat iho hena kangkhalakpo oira sanu hairi
Mapan suba Assam Rifles na More da Simi ama furubadagi miyamgi irang horoktuna More amasung Myanmargi Namfalong Bazar da chatok chasin tawbada pung anirom athingba thamlure ngase yu pung mapan rom taba matamda More Muslim Basti Ward number 5 da leiba MK Azizur Rahman Jayang Khairom Suraba Simi Asina Aruma Port Puraga Lapada Assam Rifles Kambu Aduna check Torba Matungda Tuna Jananaba Kangalaki Azizurna Mahana Purakpa Port Adu Thangatpa Ngamdabadagi Atopa Migi Mateng Lona Naba Ngairingaida Assam Rifles Kambu Aduna Fu Jabagi Tabak Chatharakibani Hari Taudo da Mahaki Oithamba Khuta Soki Hari Taudo Dugi Matungda Miyamgi Irang Lakpadagi More da Ladiba Tongan ba organization Singi Luchingba Sing ADC More Police ki Makok Tombo official amadi Assam Rifles ki Kambuga Wari Sanaraba Matungda Yanaba Purakre Assam Rifles ki Maikaitagi Asopa Adu Layingbada Chan Yanakre Hari Ahanba round intensified pulse polio immunization program hayang state sin betungna pangtonaba family welfare services directorate na semsakre malem gilamaidagi polio virus muthanaba pandamda national immunization day oina tharomasi pangtogadabani health care center singi mathakta polio booth lising ahumga chatruk mapan hangtotuna state asigi angang lak ahum lising humfuga chamapan taramathoi polio hidak pithakna naba pandam thamle tharomasi mai pangna naba myamna cooperation pb naba family welfare ki director Dr. Okram Ibom Chan appeal Tauri. My Manipur have a team that Numini Chupna Chathagadava Ahanva Photo Festival Ngasi Konum among the Leba Lamyan Basang the Hodokre Mayol Energy Solution Kudol Tauba Amadi Plenum Group na Sindana Pangtokiba Photo Festival Aduda MLA E Chan Film Forum Manipuri Chairman L Surzakanta Amadi Deputy Secretary Education S Additional Project Director Ramsa L Nandakumar Chungba Marueba Muisina Sarvyaki Festival Asida Competition Amadi Non-Competition Haina Kanglopani Tokuna Punna Photo Chama Yankaina Sarukyari X sign gi ariba matam gi kusukulai singsu miyamda uli Tharunga Mari Lena E Chan Haikibada Manipur Sarkarna tourism sector bu chakhona bohona riba asida photo amadi video footage singna Manipur da kari kari thodo wa thok tholi haba miyamda basak takpada achoba thodang am lauri phungdoki Aduna summa miyam sing you bring it into a magazine na da phunga ka da summa miyam sing this is Manipur idana miyam da project or doini akoina koi Manipur da sini akoi gi the lifestyle of the people of Manipur living in Manipur chumain ta ordinary hingi adagi akoi sidais da kari like si mapam phile si miyam sing loina bakse if this is brought out in a beautiful and very kanodo mina pamna ka da ye wo the heck no ai ka da mo da puthu ko makanda da people will interest so much generate or go in me da moi ji project ne si yeng ni calling in da chatting calling Roadside Vendor Welfare Association Kwaraman Kethel gi taramanga suba mapo kumon tharong ngasi Imphal gi GM Hall da pangthokre matam sangna lambi nakal da pot yolam labi leki drabi singi mafamda minute ani tumina leptuna awaba phungdoki tharomandu da IMC gi chairperson in Mai Sharma IMC gi Bazaar Board ki chairperson S Chiken Deputy Labor Commissioner E Tomba Manipur University gi Professor Chingnen Social Scientist Danavi Laistram yauna tonga ba miyoi kya namaru ba miyoi singwena sarya ki lambi nakal da pofam fam libi ahal oiribi singda association gi maike dagi khudol pa piduna ikai khumna utki association gi president Tamana lambi nakal da pot yoliba association gi member asi punna lising ahumga chamaga kunsure vendor license khudakta piu makoi gi damak social security board semo haiba wafam kya phongdoki Danabi Laistram na lambi gi nakal da pofam fam liba singi damakta mari leinaba singna miyeng chongbi ba matam oire makoi gi damakta yafa tharang sing pakhapi ba tangai fadi phongdoki Pammi bising do tan ngai kan ngai adum pamalo pammi ngai do da survey do pammi ngai do tan ngai ra di kana na pammi khang doi no pammi ngai do la ga rajani ji pammi roma ji pammi adu lai ma ji pammi da mammi nga kona na i da na lawr ga moi loi na baki sitha da na mammi do lobi ra ga license view adu popam phamada punsi gi tandule da phamba ya ba Dr. Chinglena Kwaraban Kaite Gilambi Nakal da Pofam Family Basing Amatoina Punsin Minaduna Tabak Tomina Badarkar Oi Amatoina Tabak Tomina Rabadi Madugi Kanaba Fangba Mamgani Fungdoki Maya Sumam no Hamdraba Sumam no Hamdraba industry later factory later Adigamana Masamasa Karama Samsa to Sumai Sangi Ising Yatazum the Bandraba Adu Agadi Masas the Hagalakani Pulma Hagalakani Adugi numitu, pagi numit pagi apa yang urusan? Adugi drisudulnya.
Uripo Kangchib Road Auto Mega Diesel Association Uktramda Gi Tare Suba Foundation de ngasi ex-minister N Birena Saruyaduna Mayang Langjing Community Hall the Pangthokre Tharomadu Mayang Langjing Zilla Parishad ki member Konthosam Suniti Lamsang Kendra Development Committee ki president Herojit Ngangomana Chingba Myoisina Tharomapu ina Saruyaki Zagoi Isegi Tharom Kaya Galoina na Pangthokbe Tharomadu Mathau Ningthina Pangthokpa honor amadi driver Tara Khangatuna Ajamba Kudol Pot Piki Tharonga Mari Leina Ukramda gi president T Manisana na driver singna kathopaga loinena miyawi mateng pangliba asida selgi demand amadi ayat apan bibigano phongdokhi Tida koiba surrounding the laibiba posina koida awaba piba haibudi transport ki government ki adagi de koigi barsa gi manung mapan gi sarkar singna koida awaba mi birak to bidam ta kanda gi site ki parcel am koina ayhangna thamse Miro Kayadagi Chanaduna Lakpa Amadi Krishna Potungai Jay Yankani Twigi Mamangdagi Chanarade Hana Tazanariba Moirang Tangzing Kabok Chaibi Tarom Garandagi Hokre Ibudok Tangzingi Taloy Mai Ayang Lema Kabok Chaibi Kubam Dagi Hauraga Taloy Atomiki Kubam Fawa Charabi Matung in a Kabok Chaiki Lamdamasida Kundariba Sing Mapungfana Chada Noda Sandoktuna Wata Padaba Lamdamama Ohenanaba Haiba asina chanabigi oiba thazanabini thoromaduda moirangi angama thosing saruya badana tana yumthong khuding changduna kabok chaiki thoromasiga mari leinana moirang college ki associate professor moirang them jugindrona nunggi oiba wafum kaya phongdorokli ahan bada namu taibang mioi besina hek panba horpa madu Kristagi mamang 52 BC hang ulen onglen hanbagi haktagi mase namu tayo mioi bana pathang naina hui phawda sethare I haidana mayam angairon naina ba halam singna adamna takpi BA 3 year tarukshubha semester gi syllabus da Livingstone analna momoko da fukibagi thodok yausilakpadan analnaga civil organization nakana yaning da ba phongdokre amarom more manaki thangbung minaukulda district administration Chandel Ministry of Industry amasung Lalkolon Hauke Pawamiyo amana anoba town amasemgana lam lausilakpa busu yaning da ba phongdoroli Panchayat Khulda Pangthopa Pawami Phamamada Anal Naga Tangpi gi President Koring Victor na phongdokibada state asida hatnaba ot naiba amadi rep tawagi case masing khangdana thoki adubu state government amasung state asigi miyamna isu kudimak loisinminaduna ngasi fawba amata oina leminarakli handaki TDC gi syllabus ta momoko Livingstone gi isu asi state sarkar amadi education department na hapsilakliba asigi manunggi oiba wakhalon karino syllabus asi amuk hana semdokadabani haiki Amoromda Thangbung Minaukulgi Chief TS Thurhing na Anoba Town ama semgana naba lam lausilakliba asida sarkar na positive oiba thabak lokhatrabadi civil society organization singaloina na akanba ihau changsilagani sarkar na lausiliba lam asi Thangbung Minaukulgini Naga Kukigi irang aduda khul asi matam kharagi oina Chandel district ta hongkibani haidi Zirida Aam Aadmi Party ki masamareng sandopaga loina nangarang dagi hauna jathakiba party ki ming chanbagi drive ta mioi chamapan party asida yaukre haina party asigi state joint coordinator Jugindro Thiam na phongdokre hayeng su makhata na ming chanbagi thabak chathagi gani hari Jiribam Khongchat asida North East in charge Habung Phayeng state coordinator TS Manihar executive member Harisor Goswami susar yari Lamyan ba hizam irabona miyamgi lantengda lekhidaba matungdagi Manipurgi lawmi simi miyamgi khanba communist ki ihau lekhidabaga loinana nomai paiba communist amadi paidaba communist animak hanglai onkhre haina Maoist Communist Party Manipurgi secretary publicity and propaganda nonglen meitegi cherol amana hairi Lamyan ba sigi apamba aningbadi lairaba lawmi simina khulingba manaba khunai de yumfam oiba ningtamba lebak ama oina hingjaba aduni habisi mahaki mingda semriba loop mayamna su kaufam thokte Matau Mananaba Honabada September Thada Thoram Palan Pangthokpa amadi Manipur Sarkar gi agriculture loisangda leiba lairaba lawmi simi miyamgi I chupa officer kharaga manaraga lawmi da ta tawduna maru marang khara yenthokpa aduna lamyan bagi khudung illibani haina lawbi yaroi nomai paiba communist singsu communist ki fidam ningai oiriba malem gi kanglon amataga mari samnadaba party oiduna paisa khaiba amadi karino haiba khangdana miyamna hangoinaraba loop ama oirakli loinana left revisionist oiriba vote lebliba communist
mayam asisu lamyan ba hizam irabot lalolaga tikadar oiduna leiri Manipur da communist ihogi afaba lehau leba lamni Sekmai dagi hauraga sugnu kendra fawba lamlai dagi kumbi fawba da communist ki wakalonda lupjaba miyoi kya leiri laraba communist miyam asi lamyan ba hizam irabot amadi mahaki wakalonda lupjakiba amadi lamyan ba asigi wakalon pamjakiba comrade ngatani comrade mayam asibu lamyan bagi bingda lalon ba khutpu amana lan lamjing duna leibana Manipur da socialist movement na marai chaithabani habisi ngasigi Manipur gi comrade khudimang na wakal taminaba chumlagani Manipur gi mafam khudimang ta leiriba comrade khudimang na achumba marxism da uniform oiba communist party ama Manipur da leina na honaraba matam aduta da khenaba leitaba manaba khunai da uniform oiba national liberation ama phangba ngamgani Maoist communist party Manipur na isu khara da based oba communist party singi oiba political alliance ama semna honaragani communist oirabasu yararoi dabasing khandolaga progressive oibasing adutamak punsinaduna people's progressive front amagi model da alliance asi semlagani khongthang asida lamyamba irabot ki wakhalon da thajaba thamlaba Manipur ki comrade sing amadi communist party singna soidana saru yabiyo haina Maoist na makha tari Education Minister na GD ki mahi tampham sangsingi award apa yang singani haina thajaba pikiba ngasi fawba thabak to onthok tre haina MSU MSF desam amsung case e jiribam na pendaba phungdokre sarkar ga inakiba MOU khudak ta thabak oina onthok trabadi mahirui singna khongjang makata na jathragani hairi Students Union of Kanglai Park East District Committee na Wangkhai Model High School ki fibam yang selubada awara pa kaya thengnari hairi school asigi chokwidar ingniseni subna tareta pothaki bedagi ngasi fawba chokwidar haptre classroom ayamba thongnau pande classroom gi leimai uful hodi school asigi toilet sijinabi yadana leidi maigi khudong chadabana computer class torok taba chahi yamsilagli model school amagi desk amadi bench matik chadana leidi school asigi haujik leiriba awara passing mari leneba authority na miyeng changbiu hairi National Food Security Act ki makhada Manipur gi imung singda kanaba pina bagi damak mari leneba DC singna lakholiba household priority gi thabakta laraba imung singda kanaba phangjanaba chief secretary na miyeng changbinaba minority development forum Manipur na takshili MSU Bisnupur District Committee ki makhada leiriba branch unit amadi college singi students union singi mil singa punna housing oiriba college singi chakho thorangi matangda khana nena kre district asida mairi singi fibam sothana leiri maramaduna district asigi manung chana leiriba mairi sing afaba mairi karamna ohengadagi makhoibu quality education matau karamna pigani habagi matangda kupna khana ki Moirang college tasu MSU headquarter gi coordination and advocacy secretary S Prem Chanam sung Bisnupur District Committee ki president Open Luang yauna mi pangthotuna college asigi chakotharangi matangda khanakre hairi Major Chongthamia Memorial Trust Agartala na Major Chongthamia Memorial Committee Manipur ga khusamna duna jamaga taruk shuba Major Chongthamia lekhidabagi ningsing thorom ngarang Tripura gi Naran Khamar da pangthokre thorom asida Tripura gi Art and Culture Minister Vanulal Saha MLA Rajkumar Chaudhary MLA oiramba Dr Nimaichan Luang Memorial Committee gi Vice President CS Lala Susaryaki Minister Vanulal na Manipur gi culture bu thagatpaga loinana Tripura da Manipuri amasung Bengali sing nungsi chanana lamina bata nungaiba phongdoki MLA Rajkumar Chaudhary na Chongthamia gumba mareba ningbasingi wakhalon ekhoina chenanaba honagadabani phongdoki ngarang numidang pung 3:30 rom chapa matamda Thobal athopam bazar da wakhal choidebi chahini furom surabi nupi ama lamangna duna ledamle nupi asi Thobal Municipal Council gi member Laisram memana thenarapadagi Thobal police sinaduna leiri nupi asi gi mari makong khangnaba hangbada lamlaidagi ni haiba khangnatana maming matha amata khangba ngamdri hairi ngasi numidang pung 3:30 rom chapa matamda tenta khunauda leba Moirangthem Indrasana kauba amagi yumda sakangdaba singna hand grenade langsinduna pokai halamle adubu thoina aso opandi yahodre hauzik sanabagi pau Ngasigi sanabagi pauda Manchester United Premier Cup da saru yana by India team ama khananabagi Jawaharlal Nehru Stadium Delhi da jatariba North East Zone gi qualifying round da Manipur gi mau sinduna saru yariba BMSC da bungkhona winner oikre qualifying round asigi ngasi sanakiba aroiba match da Mohammedan Sporting Club Kolkata bu BMSC da bungkhona goal mari sinoda Pikibani BMSC gi goal sing adu Suresh na kuntra manga suba kuntra nipan suba nifu suba minita goal ahum sanki atopa goal aduna Janice na
तरह शुभ मिनट चनकी क्वालिफाइंग राउंड असगी सेमीफाइनल मैच की सानखिबदा BMSC तबुंकोना कंसाइन FC दिल्ली बु गोल 13 माइथिबा पीकी जोन असगी विनर अमदी रनर था असगी तांग कुनमरी दा पुणे दा पांथोकद्रिबा ऑल इंडिया क्वालिफाइंग राउंड सरू यागनी BMC की टीम कोच अमदी मैनेजर एन इबोमचा एन धीरेन TS दिलीप अमदी W राजेनी मणिपुर हॉर्स राइडिंग एंड पोलो एसोसिएशन असिंदुना टीम कुनमरी न सरू यादुना इम्फाल की पोलो ग्राउंड चथरिबा कुमापन सुबा एन हजारी अमदी एन तोम्बी पोलो टूर्नामेंट की ngasi सानखिबा अहानबा ग्राउंड दा इबुदौ थांगजिंगना कांगलेपा पोलो क्लब लाइफम कुनोबु पांजल तरुक मरी दा माइथिबा पीख्रे टीम अनिमंगना अहानबा चक्रदा पांजल अमता चनबा ngamkhide अनिसुबा चक्रदा इबुदौ थांगजिंगना पांजल अहुम कांगलेपा पोलो क्लब ना पांजल अनि चनबा ngamखि अहुम सुबा चक्रदा टीम अनिमंगना पांजल अममम चनखि मरिसुबा चक्रदा इबुदौ थांगजिंगना पांजल अनि अमदी कांगलेपा पोलो क्लब ना पांजल अम सनखि अनिसुबा ग्राउंड के सानखिबदा टेक्चम बी ना चिंखै हुनबा बी बु पांजल मंगा अहुम दा माइथिबा पीख्रे टीम अनिमंगना अहानबा चक्रदा पांजल अममम चनखि अनिसुबा चक्रदा टेक्चम ना पांजल अनि चिंखै हुनबना अम चनखि अहुम सुबा चक्रदा टेक्चम ना पांजल अनि चनखि मरिसुबा चक्रदा चिंखै हुनबना पांजल अम चनखि अहुम सुबा ग्राउंड के सानखिबदा नंबुल मपाल ए ना नगमपाल ए बु पांजल 13 दा माइथिबा पीखि नंबुल मपाल ना अहानबा अनिसुबा अहुम सुबा अमदी मरिसुबा चक्रदा पांजल मरी अनि अमा अहुम चनखिबनी हयेंग अहानबा ग्राउंड दा टेक्चम ए अमदी IRC गा सानगनी अनिसुबा ग्राउंड दा नोंचुपना बी अमदी थांगमैबन ए गा सानगनी अहुम सुबा ग्राउंड दा नंबुल मपाल बी अमदी X फिटनेस वांखै गा सानगनी बासु ग्राउंड खांगबो तो चथरिबे तरह सुबह स्टेट लेवल ओपन देवला मेमोरियल ट्रॉफी टेनिस बॉल टूर्नामेंट की ngasi sanakhiba tonga tonga ग्रुप के लीग मैच सिंगदा EMA इमोइनो कवा अमदी SMYDO सपम माइ पाखरे ngasi sanakhiba अहानबा मैच ता EMA इमोइनो कवा ना ISSA खांगबो पुरन हुफुमा पंदमाइथिबा पीखी अदिसुबा ग्राउंड की sanakhiba MMYDO सपम ना SE सेंगमाइजिन बुरन मरफुद्रा मा तरे तमाइथिबा पीखी हयंगयु अहानबा मैच ETL थोंजु अमदी MMCA मोइजिंग सानगनी अनिसुबा मैच हुरिकेन चना अमदी इमाजिंग 11 स्टार थांगमैबनगा सानगनी LSIC लमलाई नसिंदुना लमलाई प्लेग्राउंड चथरिबा अनिसुबा लमलाई केंद्र विलेज वाइज 9A साइड फुटबॉल टूर्नामेंट की ngasi सानखिबा अहानबा मैच ता LSIC B लमलाई अमदी YSC योरबुंग गोल अनिनि चनदुना ड्रॉ चख्रे अनिसुबा मैच की सानखिबा BRYO कबोंग कुतना YPF यांग पोपीबु गोल अमसिनो दा माइथिबा पीख्रे हयंग अहानबा मैच PYLA सेक्टा अमदी YDCL पुंगदोंबंग सानगनी अनिसुबा मैच ता फाइजोल अमदी YYC योरबुंगा सानगनी मणिपुर वेटरन क्रिकेट एसोसिएशन सिंधुना लंगथबा क्रिकेट ग्राउंड चथरिबा तरामातोय सुबा मणिपुर वेटरन क्रिकेट टूर्नामेंट की ngasi सानखिबा मैच ता साइक्लोन थामैबना UCC उरिपोपु विकेट मापन दा माइथिबा पीख्रे UCC ना हाना बैटिंग तौबदा ओवर कुमंगा गा बॉल अमदा विकेट 13 तुरगा रन मरफुदा तरुक लौकी मदुगी पाउखुमदा साइक्लोन ना विकेट अम तुरगा अपीबा टारगेट अदु योबंगखिबनी साइक्लोन गी टिकेना विकेट मंगा लौदुना मैन ऑफ द मैच टाख्रे हयेंग IWVCA सगोलबन अमदी मॉडल क्लब सिंगामखा सानगनी बासु खांगबो की कबाडी दा नेशनल की थाक सरू यारुरबा सानरोय अमदी नेशनल रेफरी ओबतनतना मणिपुर एमेचर खोखो एसोसिएशन की कोच ओइरंबा थोकचोम इराबोना खांगौदना लेखिदबता एसोसिएशन की मेंबर सिंह बासु खांगबो की स्टाफ अमदी सानरोय सिंगना अवाबा फोंदोक्रे थासी तांग 13 भोपाल चथरिबा 19 सुबह नेशनल केनो स्प्रिंट चैंपियनशिप की मंगानी चंबन नुमित फाउबदा मणिपुर गोल अमा यावना पुन मेडल मापल फंगबंग ngamkhre थासी तांग 19 फेब्रुआरी अनि फाउबा बिहार की पटियाला द पांथोकदबा 13 सुबह जूनियर नेशनल सेपाक ताक्रो चैंपियनशिप त सरुक यानबगी दमक खंगलब सानरोय नुपा मचा 15 नुपी मचा 15 की कोचिंग लाइफम खुनोगी LKYD ग्राउंड द चथरिबा असिदा कोच अनि ना का हेनबा वाहेवता सिजनबा अमदी अकनबा प्रेशर न सानरोय नुपी अमा वानथरपदगी सानरोय सिंग कोचिंग याउदना चेंथोरकले हाइरी कोच अनि असि लौथोत्रिबा फाउबा मखाताना सानरोय सिंगना नेशनल चैंपियनशिप त सरुक यारोय सानरोय सिंग बुलमजिंग लमताक लिबा ओजासिंगना चथरिबा थवंग असि कंडेम तवी हाइखि अखोइना बुजी हाइजेनिक दी प्लेयर सिंगना मखोय अनि जे अखोय एसोसिएशन की लौथोपियो मखोय अनि जे लई मखै दे अखोय मणिपुर की जूनियर नेशनल जे अमुहना ससरो मखोय मुंसी की अखोय की एसोसिएशन असिदगी हाइ ओजा अनि जे
ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ All Manipur Football Association gi miyeng makhada All Jiribam Sports Association Sinura Jiribam High Secondary School Playground chathariba Tarasuba Jiri Cup Invitation Football Tournament ki ngasi sanakiba taruksuba preliminary knockout stage da DSA Lakipur Assamna Imoinu Gas Agency Jiribambu kick from penalty mark ta goal nipan tarukta maithiba pikre Tasigi Tangkunda Taresuba preliminary knockout stage da Yafalamjing Club Dibong Kuno amadi Kuntaresuba Assam Rifles Jiribamga sanagani ngasiga ba ingasagi pau pizari ICAR lamfe patagi phangba pau matung ina ngasigi khwaidagi saba asi degree Celsius kumari tasmi nipan khwaidagi ingbana degree Celsius 3.8 nungsita yawe ising malagi changna ayukta chada humbudra taruk nunthilana chada nifumari nongjugi changna millimeter sunyani Lesla kudamro ba pau mukana pizari Sakhangdaba singna fazan khiba miyoy mari thatorakre kangla tombidagi atopa miyoy ani amuk fazan kre Manipur Sarkarna Chingi Miyam amasung Chingi mafam singbu mirai bire habisi yumfam yaudaba aranba wafam ni haina Deputy Speaker Preso Simbrena phongdokre amadi Myanmar amasung Bangladesh tagi yauna theater group ni pana saru yaduna ahum suba punomom Rosendro Theater Festival Palace Compound leba Maharaj Chandrakirti Auditorium da hokre ngasi dia ISTV ni pijaba pau matan sinjari mi tabri bisingwa mukana kurumchari